channel na tabiribasingbu taramna oksinjabag loinana ngasi October gi tang ahum nomaijing numit inkumza lising ani kun matagi komjin bapau lobirasi ahan bada maruoi bapau Jaichat lising ani kunhum doidagi class 11 amasung class 12 college ta leiraroi Assam Sarkar na Mission Basundara hodokre Bharat Biotech na putokpa Covaxin World Health Organization na approve tauragani Dologram da maslaya taklit pangtokadari hojik amuk lobirasi macha khaiba pau lagliba chaichat inkomza lising ani kunhumdoidagi class 11 amasung class 12 asi raijagi college singda puari oihoragani wafamsi raijagi sikha mantri Dr. Ranos Peguna phongdokladuna makhatana hai raijagi college singda degree gi thak tamak tamlagani anoba education policy gi matungina class 11 amasung class 12 si higher secondary singdata leiragani hojik leiriba high school sing asina higher secondary gi thakta onthoknabasu kanna honari makhatana mantri asina hai raija asida leiriba chahi 39 suraba higher secondary singda infrastructure development gi tamaksu lupa crore ahum pigani Meghalaya gi East Garo Hills ta bus turel da tasin bada miyoy taruk sire atopa miyoy tarataruk na asok kapan nangle Thaudok adu October gi tang amada thokibani East Garo Hills ki Nongsram area da ringdi turel gi mathakta saba thong amalalakpada thong dugi reling thugairaba matung turel da tasin kibani My Land and My Right haiba meeting da Assam Sarkar na Mission Basundara hodokre mission mota lamgi tongan ba service mapan konsin gadaba mission asigi web portal lagliba November gi tang kontra ingkum jalising ani kun mathoi pawbada hangani hairi Bharat Biotech na putokpa COVID-19 gi vaccine Covaxin asi ikuidana World Health Organization na approval piragani haina thajabay aba pawgilikun amana hairi ngasi numit yungba pung 32 dagi Dologram gi kha maikaida leiba naya jame masjid ta maslaya taklit kamari lenana jor ama pangtokani hairi jor asida ulmai kiram ahlaman amasung akhang ahi mayam punamakpu saruk yabinaba anjumane ulmai asamna thadorpa paw amana hairi Disputa laiba MLA quarter dagi Congress ke MLA Sherman Ali Bufakre Shahid Singhi mathakta ikainingai oiba comment khara piruraba tungda Assam pumbada sangsa kayana yaning da phongdoklaki aroibada Facebook live ta Assam gi miyam da ngakpinaba haijrabasu ngakpibagi mahutta Assam police na Sherman Ali Bufakre lagliba Assam gi baipol da BJP bu maithiba pinaba Raijo Dolgi Akhil Gogoi amasung Congress Party gi Rakibul Hussain ga phaminakre aroibada maruoiba paw amukahana Chaichat lising ani kunumdoidagi class 11 amasung class 12 ki college ta leiraroi Assam Sarkar na Mission Basundara hodokre Bharat Biotech na puthokpa Covaxin World Health Organization na approve tauragani Dologram da maslai taklit pangthokadori feedback channel